Aranba side cam hangba wakhalonsi yam chumna khanma ngamdabagi issue su lay aduna suguma police department thabak toba ASI amna suguma nattaba thabak chalambagi wafam lakbase swaidadi kari haina thambiningi athoba morality si nomogi maruina akoi si am kaithare aduga khaidagi hena laibok thili badi adumba aranba thabak tourakpada ngak sengadaba mina adumba crime tokselakpa sidadi masidi ngakpipham thokte na khale matungda su sigumba thodoksi thoktana bai damakta akoigi exemplary oiba as mamangda sumaina police officer mana sumaina tawbudu madu angpa chera yam kanna chera pidana sumaina waraki aduna masidi na halbain tawdana adumba si repeat tawdana ba miyam da su madu moi chera pibagi kano si phajana paksanna khangalaga sigumba posi makhata na sandoraktana ba amadi tawning ba poktana bagi damakta adumba kahetare hattaba amadi chawkhattaba wakhan khanba chawkhattaba lamchat chatpa mi sing leramaga su makhoi da su matungda sigumba se tawningdana na mawngda aidi para ama phajana lebang mayam khangna masak thongna tambiba chumbra hadana aidi mane khal